이래서가 망디 얘기 때리나 뚱디 얘기 쿠스쿠스타에 나간디 얘기 코리아 하이더니 보다 이지 근데 그럼 싫어 Kanagi ba ito? Matay ba ito? Khurumjay ngasi mu puduna lakjare athoibalan episode 2 mayamna thoidok hendona sak khanglaraba haitare ko ming palludraga so adubu ai kausanjarage taingo singjamai thagachari taingo akoi gi athoibalan sida amuk lakpi bagi damakta ko taingo ahamba hangjani ko question je taingo da taingo singjamai harago mi si loina khangnai bo ko 칸 ada taingogi singjamai nataba taingogi full haitare name je antang haibiro mayamna tango ka we bako adi ingo ka ba adi mayam nusidana ta nakre tana kraba ta nakien nakre bako napijina angang ja han pulap kamal oje bai tare adada tango sinjamai na aine dunna ka fitraba lamga inda tinda ba ta zakira ta sin yung now set the khajar na sa ina winam ne tango sinjamai ni ta singjamai kai wai jo jo ni singa ka taingogi ima amu ni lai je 어떻게 사실 라이트 lai je 신나게 양이 그 나선 땅 가면 그냥 봐. dozen tang khai ba lupa se taingo 바지 누가 taingo ba tha ba ado taingo je hu se yung pandi pandagi asadi lai 아이도 아이제 혹시 좀 그냥 따라 인디아도 맞다 때 살아있고 아무나 많이 풀어도 좀 그냥 아니 받을 때 사고 okay 아생만이 taingo je father te sa oi doine ba 그것도 비야로 되노 한마디 아파이주 몇번 그디 막다 아파이 아마가 앙아 마테네게라 할라 마테네게라 아마테네게라 앙아 마삼테네라 받는 에스터 비라미 ada kanom te jo saw kholo dum labiram ba yaw mina ta semta labiram mo haita jo ko jinu sin angang de dum ta kanom dum labiram ne moina haita ga dum labiram ne ba aduna india gi mate te sa dum mai tawram ni dana aduna india da mate te sa lai ba gum manipur ju pate te sa de ai ne dum mayam haita ju dum hau jo gi sa le adunga taingo ngasi di taingo se aina hai ba di ara indi ba tare ko ka jin do na challenge ne ba taw de se ko ada sa dagi tengo te yaw ri se container de yaw ri se che je ro ko la ga si yaw ri da si je single ba ming ne ba adum wari sa sa na marak da dum taw se ba ko si gi singer se kai ba taingo na ama hekta hai tare ko no khala ga taramba singer da adi sai mate ma sa pi da ba 이행지 sai di tabi ba taingo 세디 카카 따이 보고 따이 게 아닌 양이 달로 갔다 오게 되는 taingo ko da we 앞에 세디가 작게 배 세잡다 달로 에 흐름 따고 해봐 너는 okay ka su kai de adu ga su hai ba hai ta ba ko mi ba gi talent hai je ado ngasi gi je sakpi da ba ya de ai gal gi sai ta gi 뭐야 adu ga kai bum ba taingo da sa aroi na pass pi ra ba pass pi ta ga gi si cham ra de sa de 잠깐이나 좀 따져 hoi ka su kai de ado taingo da hang jani bu se ko taingo gi chat ka do bo future da hai ta future plan mi kai lai bi game da hai 아이디 사케다 푸셔 클란데 미외 베기 아사 마디도 로이 팅가리 빙아 때네 과 아다 아파이나 카 좀 바, 파니 핵 칸바디 암나 칼레 칸바디 가도 칼로이도 나트라 칸바디 미 뿜코디 막다 나망아 아이 망아 아이게 뚱지 플란 하이밤 디과 adum khan bata bne tung dai sman to ji kamai to ji ha be de loina mi khud mi loina khan bata bani aduna hayeng aphana haidu ra ga mu se oi da ta ra ga di kwa atangona ha ma ga oi de ko hai ba ji har ka ne ba aduna khan bi am khalle hal bo da aina simma ka no taw ne na hai gam du adiba physics se taingo speed question ma hang jage bo ko second ka ha tare second ahum ki manu da khum ba da ba question je tare hang ge bo ko question tare se sikilom nu khun da ba question tare ama mong ni ko question ama mong da second je ahum gi chang da ko khalla ga khum biyo ba
ꯈꯨꯝꯗꯕꯗꯤ ꯌꯥꯗꯦꯀꯣ ꯑꯗꯨꯝ ꯑꯩꯅ ꯍꯪꯉꯛꯄ ꯀꯣꯏꯁꯟꯁꯤꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯥꯏꯉꯣꯟꯗ ꯁꯠ ꯂꯥꯎꯅ ꯊꯣꯛꯂꯛꯄꯗꯣ ꯕ꯭ꯔꯦꯟꯗ ꯑꯗꯨꯗꯨꯅꯤꯀꯣ ꯈꯨꯝꯗꯣꯏꯁꯦ ꯍꯣꯏ ꯌꯥꯔꯦꯀꯣ ꯑꯩ ꯍꯪꯖꯔꯒꯦ ꯐꯦꯚꯣꯔꯥꯏꯠ ꯑꯦꯛꯇꯔ ꯑꯦꯛꯇꯔ ꯑꯃꯇ ꯈꯜꯂꯔꯣꯏꯒꯦ ꯆꯞ ꯃꯥꯟꯅꯩ ꯑꯩꯒꯤꯗꯤ ꯐꯦꯚꯣꯔꯥꯏꯠ ꯀꯔꯤ ꯄꯤꯖꯥ ꯅꯪꯁꯦ ꯀꯩꯅꯣꯗꯣ ꯚꯦꯖꯤꯇꯦꯕꯜꯗꯨꯅ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯑꯅꯤꯗ ꯄꯣꯛ ꯑꯣꯀꯦ ꯐꯦꯚꯣꯔꯥꯏꯠ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯗ ꯐꯦꯚꯣꯔꯥꯏꯠ ꯑꯣꯏꯕꯁꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯃꯃꯥ ꯂꯩ ꯕꯕꯥ ꯂꯩ ꯑꯗꯨꯝ ꯑꯩꯗꯤ ꯆꯞ ꯃꯥꯟꯅꯩ ꯏꯃꯥ ꯏꯄꯥꯗꯤ ꯏꯃꯥ ꯏꯄꯥ ꯆꯞ ꯃꯥꯟꯅꯩꯕꯀꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯃꯥꯅ ꯍꯦꯜꯂꯤ ꯍꯥꯏꯕꯁꯨ ꯂꯩꯇ꯭ꯔꯥ ꯑꯩꯒꯤꯗꯤ ꯆꯞ ꯃꯥꯟꯅꯩꯕ ꯑꯗꯨꯝ ꯑꯅꯤꯃꯛ ꯂꯨꯅ ꯆꯞ ꯃꯥꯟꯅ ꯇꯧꯋꯤ ꯆꯞ ꯃꯥꯟꯅ ꯑꯗ ꯇꯧꯋꯦꯕ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯄꯣꯛꯄꯤꯔꯝꯕꯒꯤ ꯑꯃꯅ ꯑꯃ ꯍꯦꯟꯗ ꯑꯃꯅ ꯑꯃ ꯋꯥꯠꯇꯦꯕ ꯆꯞ ꯃꯥꯟꯅꯩ ꯑꯣꯀꯦ ꯐꯦꯚꯣꯔꯥꯏꯠ ꯁꯤꯡꯒꯔ ꯁꯤꯡꯒꯔ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯐꯦꯚꯣꯔꯥꯏꯠ ꯗ꯭ꯔꯤꯝ ꯂꯦꯟ ꯍꯥꯏꯇꯥꯔꯦ ꯆꯠꯅꯤꯡꯕ ꯆꯠꯅꯤꯡꯕꯁꯦ ꯑꯅꯤ ꯁꯨꯏ ꯀꯩꯀꯩꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯃꯅ ꯆꯩꯅꯥꯒꯤ USAꯒ ꯀꯩ ꯃꯔꯝꯒꯤꯅꯣ ꯇꯥꯏꯒꯣꯟꯗ ꯑꯗꯨꯝ ꯑꯁꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯈꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯅꯋꯥꯏꯗ ꯑꯗꯨꯝ ꯈꯟꯈꯤꯕ USA ꯅꯠꯇ꯭ꯔꯒ ꯆꯩꯅꯥꯗꯤ ꯑꯩꯗꯤ ꯃꯉꯣꯟꯗ ꯑꯩ ꯑꯃꯗꯤ ꯌꯧꯒꯦ ꯈꯜꯂꯦ ꯁꯤꯗꯤ ꯍꯥꯟꯅꯗꯤ ꯅꯋꯥꯏꯗ ꯑꯗꯨꯝ ꯈꯟꯈ꯭ꯔꯦ ꯑꯗꯨ ꯀꯔꯝꯕ ꯆꯍꯤꯗꯗꯤ ꯌꯧꯒꯦꯅ ꯑꯩꯔꯣ ꯈꯟꯕꯤꯔꯣ ꯑꯗꯨꯝ ꯆꯍꯤꯗꯤ ꯍꯥꯏꯉꯝꯗ ꯑꯗꯨꯝ ꯆꯠꯇꯤ ꯀꯝꯄꯜꯁꯔꯤ ꯆꯠꯈꯤꯅꯤ ꯆꯠꯇꯤ ꯀꯝꯄꯜꯁꯔꯤ ꯆꯠꯀꯅꯦꯕꯀꯣ ꯑꯗꯨꯒ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔ ꯔꯦꯗ ꯑꯣꯀꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯇꯥꯏꯒꯣꯟꯗ ꯍꯧꯖꯤꯛꯀꯤ ꯗ꯭ꯔꯤꯝ ꯂꯦꯟꯗꯨꯗꯀꯣ ꯆꯠꯄ ꯉꯝꯗ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯑꯗꯨꯗꯤ ꯀꯩꯗꯧꯅꯤ ꯑꯩ ꯑꯗꯨ ꯉꯁꯥꯏ ꯉꯝꯅꯕꯗꯤ ꯍꯣꯠꯅꯔꯛꯀꯅꯤ ꯑꯩ ꯉꯝꯗꯕꯗꯤ ꯇꯧꯔꯦ ꯃꯔꯝꯗꯤ ꯃꯤ ꯑꯃꯗ ꯈꯟꯈꯤꯕ ꯋꯥꯈꯜꯁꯦ ꯑꯗ ꯉꯁꯥꯏꯒꯤ ꯉꯝꯅꯕꯗꯤ ꯑꯩ ꯍꯣꯠꯅꯔꯛꯀꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯈꯟꯈꯤꯕ ꯃꯥꯏꯀꯩꯗꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯗꯦ ꯃꯥꯏꯊꯤꯗ ꯆꯠꯂꯣꯏ ꯃꯩꯇꯩꯔꯗꯤ ꯆꯠꯂꯣꯏꯕꯀꯣ ꯇꯥꯏꯒꯣꯁꯦ ꯇꯥꯏꯒꯣꯁꯦ ꯍꯥꯟꯅ ꯈꯪꯅꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ GF ꯀꯨꯝꯕ ꯑꯗꯒꯤ BF ꯀꯨꯝꯕ ꯂꯩꯕꯤꯕ꯭ꯔꯥ ꯑꯩꯗꯤ ꯆꯞ ꯃꯥꯟꯅꯅ ꯂꯣꯏ ꯇꯤꯟꯅꯔꯛꯑꯦ ꯑꯗꯨꯒ ꯒꯔꯜ ꯐ꯭ꯔꯦꯟ ꯕꯣꯏ ꯐ꯭ꯔꯦꯟ ꯍꯥꯏꯕꯗꯤ ꯂꯩꯇꯦꯕꯀꯣ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯗꯧꯅ ꯑꯩꯈꯣꯏ ꯍꯔꯥꯎꯅ ꯑꯗꯨꯝ ꯂꯣꯏꯅꯔꯛꯑꯦ ꯉꯁꯤꯐꯥꯎꯗ ꯑꯗꯨꯃꯛꯇꯤ ꯀꯩꯝ ꯂꯩꯇꯦ ꯉꯥꯏꯍꯥꯛꯇꯪ ꯎꯅꯕꯗ ꯕꯥ ꯕꯥ ꯀꯥ ꯇꯧꯔꯒꯅꯤꯗꯅꯦ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯀꯤ ꯎꯅꯔꯤꯉꯩꯗ ꯕꯥ ꯇꯧꯔꯝꯕꯗꯣ ꯉꯁꯥꯏꯒꯤ ꯑꯗꯨꯗꯨꯅꯤ ꯑꯗꯨꯒ ꯇꯥꯏꯒꯣꯁꯦ ꯅꯣꯛꯇꯅꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯄꯨꯟꯁꯤꯁꯦ ꯑꯗꯒꯤ ꯇꯥꯏꯒꯣꯒꯤ ꯆꯦꯅꯦꯜ ꯈꯨꯗꯤꯡꯃꯛꯇꯁꯨ ꯇꯥꯏꯒꯣꯁꯦ ꯑꯗꯨꯝ ꯅꯣꯛꯑꯦꯕ ꯇꯥꯏꯒꯣꯒꯤ ꯁꯥꯎꯟꯁꯦ ꯅꯣꯛꯄꯒꯤ ꯁꯥꯎꯟ ꯑꯌꯥꯝꯕ ꯇꯥꯏꯌꯦꯕꯀꯣ ꯁꯦꯠ ꯑꯣꯏꯕꯒꯤ ꯁꯥꯎꯟꯗꯤ ꯌꯥꯎꯗꯦ ꯑꯗꯣ ꯇꯥꯏꯒꯣꯒꯤ ꯂꯥꯏꯐꯇ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯍꯥꯔꯠ ꯇꯆꯤꯡ ꯑꯣꯏꯈꯤꯕ ꯈꯤꯇꯪ ꯊꯃꯣꯏꯗꯒ ꯅꯨꯡꯉꯥꯏꯈꯤꯗꯕ ꯁꯤꯟꯁꯀ ꯂꯩꯕ꯭ꯔꯥ ꯂꯩꯔꯒꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯇꯥꯏꯒꯣꯅ ꯀꯩꯒꯨꯝꯕ ꯑꯗꯨꯗꯣ ꯍꯥꯏꯗꯣꯛ ꯇꯥꯔꯒꯗꯤ ꯏꯁꯣꯔꯅꯁꯨ ꯇꯥꯗꯣꯏꯅꯦꯕ ꯃꯥꯅꯦ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯔꯛꯑꯣ ꯑꯗꯣ ꯁꯨꯝ ꯍꯥꯏꯕꯗꯤ ꯏꯃꯥꯁꯨ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯀꯨꯏꯅ ꯁꯨꯝ ꯑꯩꯕꯨ ꯑꯩꯈꯣꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯊꯥꯕ ꯃꯇꯝꯗ ꯂꯩꯈꯤꯗꯕ ꯑꯗꯒꯤ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯄꯦꯁꯦꯟ ꯑꯣꯏꯈꯤꯕ ꯑꯗꯒꯤ ꯏꯃꯥ ꯂꯩꯔꯕ ꯃꯇꯨꯡꯗ ꯕꯕꯥꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯏꯃꯥꯗꯨꯒꯤ ꯏꯃꯥ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯃꯩꯁꯥꯛꯁꯦ ꯈꯪꯍꯟꯂꯣꯏꯅ ꯈꯪꯕ꯭ꯔꯥ ꯍꯦꯛ ꯍꯧꯕꯗ ꯂꯣꯏꯕ ꯑꯩꯒꯤ ꯕꯕꯥꯁꯤꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯇ꯭ꯔꯒꯗꯤ ꯕꯕꯥꯅ ꯑꯩꯈꯣꯏꯗ ꯉꯁꯥꯏꯒꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯕꯕꯥꯁꯤꯅ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯑꯃꯨꯛ ꯃꯃꯥꯁꯤ ꯅꯤꯡꯁꯤꯡꯉꯛꯀꯅꯤꯀꯣꯅ ꯈꯜꯂꯒꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯕꯥꯁꯤꯅꯅꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨ ꯃꯥꯁꯦ ꯄꯨꯂꯞ ꯑꯗꯨꯝ ꯃꯥꯅ ꯁꯤ ꯇꯧꯁꯦ ꯁꯤ ꯇꯧꯔꯣꯏ ꯍꯥꯏ ꯃꯔꯝꯗꯤ ꯀꯩꯅꯣꯗꯨꯅ ꯑꯩꯈꯣꯏꯅ ꯅꯤꯁꯥ ꯆꯥꯔꯨꯒꯦ ꯑꯩꯈꯣꯏꯅ ꯉꯥꯎꯁꯤꯟꯅꯔꯨꯒꯦ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯗ꯭ꯔꯦꯁ ꯑꯣꯏꯒꯦꯔꯥ ꯆꯥꯅꯤꯡꯕ ꯑꯣꯏꯒꯦꯔꯥ ꯆꯠꯅꯤꯡꯕ ꯑꯣꯏꯒꯦꯔꯥ ꯁꯨꯃꯥꯏꯅ ꯌꯥꯝ ꯇꯧꯋꯦ ꯑꯗꯨꯒ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ 2006ꯗ ꯑꯃꯨꯛ ꯕꯕꯥꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯪꯁ ꯀꯦꯟꯁꯔ ꯀꯣ ꯑꯗꯨ ꯑꯃꯨꯛ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯁꯦ ꯇꯣꯟꯗꯤ ꯇꯣꯟꯕꯖꯥꯠꯅꯤꯀꯣ ꯑꯗꯨꯅ ꯈꯜꯂꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯏꯃꯥ ꯏꯄꯥ ꯅꯨꯡꯁꯤꯔꯣꯏꯗꯕ ꯀꯅꯥꯅꯣ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯃꯪꯗꯕꯨ ꯀꯣꯊꯣꯛꯅꯤꯡꯕ ꯃꯇꯥꯡ ꯌꯥꯝ ꯌꯥꯎꯔꯛꯑꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯇꯥꯡ ꯌꯥꯎꯔꯛꯑꯦ ꯑꯗꯨꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯂꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪꯒꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯒꯤ ꯃꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯅ ꯃꯆꯥꯈꯩꯗ ꯄꯨꯔꯒ ꯐꯤꯔꯣꯜ ꯂꯩꯕꯤꯕ ꯈꯣꯠꯄꯤꯕ ꯌꯥꯝ ꯃꯌꯥꯝ ꯇꯧꯋꯤꯀꯣ ꯑꯗꯨꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤꯗꯤ ꯃꯃꯥꯈꯩꯗꯨꯅ ꯑꯗꯒꯤ ꯃꯄꯥꯈꯩꯗꯨꯅ ꯏꯆꯥ ꯂꯥꯛꯑꯅꯤ ꯑꯗꯨ ꯂꯥꯛꯑꯅꯤ ꯀꯥꯏꯅ ꯍꯔꯥꯎꯅ ꯇꯧꯖꯕꯗꯣ ꯑꯗꯨ ꯎꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯏꯆꯦ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯣꯏꯒꯤꯗꯃꯛꯇ ꯊꯣꯡ ꯊꯣꯛꯄꯤꯌꯨ ꯈꯣꯠꯄꯤꯌꯨ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯑꯦꯔꯦꯜꯁꯨ ꯇꯧꯖꯔ ꯃꯣꯏꯒꯤꯗꯃꯛꯇ ꯗꯈꯤꯅꯥ ꯂꯩꯗꯅ ꯈꯣꯠꯇꯅ ꯉꯝꯖꯕ ꯈꯔ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯈꯪꯗꯦ ꯅꯨꯡꯁꯤꯕ ꯋꯥꯔꯤꯗꯤ ꯌꯥꯝ ꯂꯩꯗ ꯂꯤꯔꯨꯕꯗꯅꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯣꯏꯕꯁꯨ ꯅꯥꯏꯔꯣꯏꯕ ꯑꯗꯨꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯣꯏ ꯏꯃꯥ ꯕꯕꯥꯒꯤ ꯅꯨꯡꯁꯤꯕꯁꯦ ꯊꯝꯈ꯭ꯔꯒꯅꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯦ
ꯁꯤ ꯃꯌꯥꯝꯗꯨꯒꯤ ꯑꯣꯏꯅꯅꯦ ꯑꯩ ꯁꯨꯝꯕꯗ ꯑꯣꯏꯅ ꯀꯥꯞꯊꯣꯛꯑꯦ ꯑꯗꯨꯒ ꯇꯥꯏꯃꯣꯅ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯍꯥꯡꯉꯤꯗꯅꯀꯣ ꯁꯤꯁꯦ ꯀꯩ ꯃꯔꯝꯗꯒꯤ ꯀꯩ ꯋꯥꯈꯜꯂꯣꯟꯗꯒꯤ ꯍꯥꯡꯉꯛꯈꯤꯕꯅꯣ ꯑꯝꯇꯪ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯑꯩ ꯊꯑꯣꯏꯅ ꯑꯩ ꯍꯥꯡꯒꯦꯅꯁꯨ ꯈꯟꯈꯤꯗꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯈꯔ ꯂꯩꯌꯦ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯏꯅꯥꯎꯄꯥ ꯑꯗꯨꯝ ꯅꯨꯕꯤꯁꯟ ꯀꯥꯏꯅ ꯑꯩꯅ ꯀꯥꯏꯅ ꯈꯔ ꯂꯩꯌꯦ ꯃꯣꯏꯒꯤꯗꯨꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯨꯇ꯭ꯌꯨꯕ ꯑꯃ ꯇꯥꯏꯃꯣ ꯌꯨꯇ꯭ꯌꯨꯕ ꯑꯃ ꯍꯥꯡꯉꯣ ꯈꯣꯠꯂꯣ ꯑꯗꯨ ꯇꯧ ꯈꯣꯠꯂꯣ ꯁꯨꯝ ꯍꯥꯡꯖꯤꯜꯂꯣ ꯈꯣꯠꯆꯤꯜꯂꯣ ꯁꯨꯝ ꯍꯥꯏꯕꯗ ꯃꯃꯥ ꯑꯗꯩ ꯑꯩ ꯋꯥꯈꯜꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯃꯤꯒꯤ 1K ꯌꯧꯕ ꯉꯝꯃꯤ ꯉꯝꯗꯦ ꯁꯥꯏꯅ ꯁꯨꯝ ꯍꯥꯏꯅꯕ ꯁꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩ ꯍꯥꯡꯉꯣꯏꯗ ꯈꯣꯠꯂꯣꯏꯗ ꯁꯨꯝ ꯇꯧꯋꯦ ꯑꯗꯨꯗ ꯃꯣꯏꯅ ꯑꯃꯨꯛꯇꯪ ꯍꯥꯡꯉꯣꯗ ꯇꯧꯕꯗ ꯌꯥꯝꯅ ꯃꯣꯏꯅ ꯁꯨꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯂꯥꯛꯀꯥꯟꯗ ꯃꯇꯝꯗ ꯍꯣꯏ ꯑꯗꯨꯗ ꯑꯝꯇꯪ ꯌꯦꯡꯉꯒꯦꯅ ꯇꯧꯀꯥꯟꯗ ꯃꯣꯏꯗ ꯇꯧꯔ ꯚꯤꯗꯤꯑꯣꯗꯣ ꯊꯥꯒꯠꯈꯤꯕꯅ ꯑꯝꯇꯪ ꯊꯥꯒꯠꯈꯤꯕ ꯅꯨꯡꯗꯥꯡ ꯄꯨꯡ 9ꯗ ꯑꯝꯇꯪ ꯊꯥꯒꯠꯈꯤ ꯑꯗꯨ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯝ ꯄꯨꯡ 12ꯗ 1K ꯌꯧꯔꯦ ꯑꯗꯨꯒ ꯃꯊꯪ ꯊꯥꯒꯠꯅꯤꯡꯕ ꯄꯣꯠ ꯑꯗꯨꯝ ꯃꯣꯏꯗ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯃꯟꯗ ꯅꯪꯒ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯒ꯭ꯌꯥꯟ ꯇꯥꯗꯦꯕꯀꯣ ꯑꯗꯨꯒ ꯇꯥꯏꯃꯣꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯕꯦꯠ ꯀꯃꯦꯟꯒ ꯄꯣꯖꯤꯇꯤꯚ ꯀꯃꯦꯟꯒꯁꯦ ꯀꯔꯝꯕꯅ ꯍꯦꯟꯒꯦ ꯇꯥꯏꯃꯣꯒꯤ ꯑꯗꯣ ꯃꯁꯤꯡꯗꯤ ꯊꯤꯗꯦ ꯑꯗꯨꯝ ꯃꯤꯛꯁ ꯇꯧꯔꯝꯃꯤ ꯑꯗꯨꯝ ꯄꯣꯖꯤꯇꯤꯚꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯃꯦ ꯕꯦꯠ ꯀꯃꯦꯟꯁꯨ ꯌꯥꯎꯔꯝꯃꯦ ꯍꯥꯏꯗꯤ ꯍꯦꯛ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯡꯕ ꯀꯥꯟꯗꯀꯣ ꯕꯦꯠ ꯀꯃꯦꯟꯁꯤꯒ ꯄꯣꯖꯤꯇꯤꯚꯀꯁꯦ ꯀꯅꯥꯅ ꯍꯦꯟꯒꯦ ꯑꯗꯣ ꯊꯑꯣꯏꯅꯗꯤ ꯌꯦꯡꯉꯨꯗꯦꯕꯀꯣ ꯃꯔꯝꯗꯤ ꯍꯥꯟꯅ ꯄꯨꯔꯥ ꯃꯁꯤꯡꯗ ꯑꯗꯣ ꯑꯗꯨꯝ ꯌꯥꯎꯏ ꯃꯤꯑꯣꯏꯕꯁꯦ ꯑꯗꯨꯝ ꯕꯦꯠ ꯀꯃꯦꯟ ꯄꯔꯦꯡ ꯂꯩꯅꯕꯁꯨ ꯌꯥꯎꯏ ꯄꯣꯖꯤꯇꯤꯚ ꯀꯃꯦꯟ ꯂꯩꯅꯕꯁꯨ ꯌꯥꯎꯏꯕ ꯍꯥꯏꯗꯤ ꯃꯁꯤꯡꯗꯤ ꯄꯨꯔꯥ ꯆꯞ ꯆꯥꯅ ꯑꯗꯨ ꯀꯅꯥꯅ ꯍꯦꯟꯗꯣꯏꯅꯣ ꯊꯤꯗ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯌꯦꯡꯉꯨ ꯊꯕꯛꯁꯦ ꯏꯁꯥꯒꯤ ꯏꯊꯧ ꯑꯃ ꯑꯗꯨꯝ ꯇꯧꯖꯕꯅꯤꯅꯀꯣ ꯑꯩꯗꯤ ꯊꯥꯒꯠꯅꯤꯡ ꯃꯇꯝꯗ ꯐꯣꯟꯗ ꯄꯥꯏꯔꯒ ꯑꯗ ꯚꯤꯗꯤꯑꯣ ꯑꯃ ꯇꯞ ꯂꯥꯎꯅ ꯑꯩꯈꯣꯏ ꯑꯞꯂꯣꯗ ꯇꯧꯔꯝꯃꯅꯤ ꯀꯣ ꯑꯗꯩ ꯌꯨꯇ꯭ꯌꯨꯕ ꯑꯣꯏꯒꯦꯔꯥ ꯊꯥꯛ ꯂꯥꯎꯅ ꯑꯗꯨꯝ ꯑꯞꯂꯣꯗ ꯇꯧꯔꯝꯃꯒ ꯑꯗꯒꯤ ꯃꯥꯒꯤ YTꯗ ꯆꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯃꯥꯒꯤ ꯁꯦꯝꯕꯗ ꯁꯦꯝꯃꯛꯑꯅꯤ ꯑꯄꯥꯕꯩ ꯊꯝꯃꯒ ꯊꯥꯒꯠꯈ꯭ꯔꯅꯦꯕꯀꯣ ꯑꯗꯨ ꯊꯝꯈ꯭ꯔꯒ ꯑꯩꯒꯤ ꯏꯁꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯨ ꯑꯗꯨꯝ ꯇꯧ ꯂꯩꯒꯅꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯁꯪꯀꯥꯟꯗ ꯚꯤꯗꯤꯑꯣꯁꯦ ꯀꯅꯥ ꯀꯩꯅꯣ ꯇꯧꯖꯥꯠꯅꯣꯅ ꯚꯤꯗꯤꯑꯣꯁꯦ ꯀꯃꯦꯟ ꯄꯤꯔꯒ ꯂꯥꯛꯀꯥꯟꯗ ꯑꯩꯒꯤ ꯌꯦꯡꯕ ꯆꯪꯕ ꯃꯇꯝꯗꯅꯦ ꯑꯗꯨꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟ ꯑꯗꯨꯝ ꯌꯥꯎꯔꯝꯃꯦꯕꯀꯣ ꯃꯤꯑꯣꯏꯕꯗꯤ ꯌꯥꯎꯗ ꯅꯠꯇꯦ ꯑꯗꯨꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯈꯜꯂꯛꯇ꯭ꯔꯦꯗꯣ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯍꯥꯟꯅꯗꯤꯅꯦ ꯅꯧꯔꯤꯉꯩꯗꯗꯤ ꯁꯨꯝ ꯀꯩꯅꯣ ꯇꯧ ꯍꯥꯏꯐꯦꯠꯇ ꯈꯜꯂꯝꯃꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯇꯟꯗꯅꯅꯦ ꯑꯩꯅ ꯑꯣꯏꯅ ꯍꯟꯖꯤꯜꯂꯒ ꯄꯤꯕ ꯌꯥꯎꯋꯦ ꯍꯧꯖꯤꯛꯀꯤ ꯕꯦꯠ ꯀꯃꯦꯟ ꯃꯔꯛꯇꯨꯗꯅꯦ ꯇꯥꯏꯉꯣꯟꯗ ꯊꯃꯣꯏ ꯁꯣꯛꯄꯒꯗꯤ ꯌꯥꯎꯕ꯭ꯔꯥ ꯋꯥꯍꯩꯁꯦ ꯀꯔꯝꯕ ꯋꯥꯍꯩꯅꯒꯗꯤ ꯊꯃꯣꯏ ꯁꯣꯛꯏ ꯋꯥꯍꯩꯁꯦ ꯇꯨꯀꯠꯆꯩ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦ ꯑꯗꯒꯤ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯕ ꯌꯥꯎꯋꯦꯀꯣ ꯑꯗꯨ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯀꯣ ꯑꯗꯨꯒ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯗꯨꯒ ꯇꯨꯀꯠꯆꯩ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯕ ꯌꯥꯎꯋꯦ ꯑꯗꯨꯗ ꯑꯗꯨꯝ ꯑꯩꯗ ꯌꯦꯡꯅꯤꯡꯗꯕ ꯑꯩꯁꯦ ꯑꯩꯉꯣꯟꯗ ꯍꯦꯟꯕ ꯍꯌꯦꯡ ꯅꯪꯒꯤ ꯅꯆꯥꯗ ꯑꯃ ꯄꯣꯛꯆꯔꯣ ꯑꯗꯨꯅ ꯋꯤꯁ ꯄꯤꯖꯔꯕꯅꯤ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯃꯤꯉꯣꯟꯗ ꯁꯥꯞꯁꯨ ꯁꯣꯟꯖꯗꯦ ꯇꯟꯁꯨ ꯇꯜꯂꯦ ꯍꯥꯏꯕꯗꯤ ꯁꯤꯗꯤ ꯑꯩꯅ ꯋꯤꯁ ꯑꯃ ꯄꯤꯖꯕꯒꯤ ꯋꯥꯅꯤ ꯃꯤꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯋꯤꯁ ꯄꯤꯕꯤꯕ ꯅꯪꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯩꯅ ꯊꯥꯒꯠꯄꯤꯕ ꯋꯥꯍꯩꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯗꯤ ꯋꯤꯁꯇꯣ ꯑꯩ ꯄꯤꯔꯦꯕ ꯈꯪꯕ꯭ꯔꯥ ꯃꯤꯉꯣꯟꯗ ꯁꯥꯞ ꯅꯨꯡ ꯇꯧꯕꯗ ꯑꯩꯈꯣꯏꯗꯤ ꯄꯥꯝꯗꯦꯕ ꯃꯤꯉꯣꯟꯗ ꯁꯥꯞ ꯇꯧꯔꯨꯕ ꯍꯥꯏꯕꯁꯤ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯗ ꯄꯥꯜꯂꯛꯄ ꯌꯥꯏ ꯃꯤꯑꯣꯏꯕꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯇꯝꯕ ꯉꯝꯗꯦ ꯀꯩꯅꯣ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯁꯨꯃꯥꯏꯅ ꯐꯝꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯣꯛꯇꯅ ꯈꯣꯠꯇꯅ ꯁꯨꯃꯥꯏꯅ ꯀꯩꯅꯣꯝꯇ ꯆꯥꯃꯤꯟꯅꯗꯣꯏꯅꯤ ꯑꯗꯨꯗ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯪꯅ ꯀꯩꯗꯧꯔꯛꯀꯗꯣꯏꯅꯣ ꯑꯩ ꯀꯩꯗꯧꯒꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯇꯝꯕ ꯉꯝꯗꯦꯗꯅ ꯉꯝꯕ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯂꯩꯔꯤꯉꯩꯗ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯅꯕ ꯆꯞ ꯃꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯑꯗꯩ ꯃꯤꯉꯣꯟꯗꯁꯨ ꯂꯥꯜꯂꯨꯗꯕ ꯑꯩꯈꯣꯏꯗꯁꯨ ꯀꯥꯏꯕꯤꯔꯛꯇꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯆꯞ ꯃꯥꯟꯅꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯀooperation ꯄꯤꯅꯔꯒ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯀꯥꯟꯗ ꯍꯤꯡꯃꯤꯟꯅꯖꯕ ꯋꯥꯈꯜꯗ ꯁꯤꯗ ꯂꯩꯖꯩ ꯑꯗꯨꯒ ꯇꯥꯏꯉꯣꯒꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯎꯕ ꯉꯝꯃꯔꯣꯏꯗꯕꯀꯣ ꯃꯦꯃꯣꯔꯦꯕꯜ ꯗꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯍꯔꯥꯎꯈꯤꯕ ꯅꯨꯃꯤꯠ ꯍꯥꯏꯗꯤ ꯀꯔꯤ ꯇꯧꯔꯒ ꯍꯔꯥꯎꯈꯤꯒꯦ ꯍꯥꯏꯕ ꯃꯣꯃꯦꯟꯗꯣ ꯈꯤꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯂꯩꯕ꯭ꯔꯥ ꯂꯩꯔꯝꯒꯅꯤꯅꯗꯤ ꯈꯜꯂꯦ ꯑꯩꯒꯤꯕꯨ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯅꯦ ꯏꯃꯥ ꯕꯕꯥꯅ ꯀꯣ ꯑꯩꯕꯨ ꯑꯩꯈꯣꯏꯒꯤ ꯑꯩ ꯊꯧꯕꯨꯝ ꯇꯔꯥ ꯅꯥꯎ ꯄꯨꯔꯒꯅꯦ ꯑꯩꯕꯨ ꯄꯣꯛꯄꯤꯔꯝꯃꯒ ꯑꯩ ꯁꯪꯁꯥꯔꯁꯤꯗ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯎꯍꯟꯕ ꯐꯪꯗꯅ ꯑꯃꯒ ꯁꯨꯃꯥꯏꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯒ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯤꯁꯦ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕꯁꯦ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯖꯔꯦ ꯑꯗꯩ ꯃꯔꯝꯗꯤ ꯃꯣꯏꯅ ꯄꯣꯛꯑꯝꯗ꯭ꯔꯒꯗꯤ ꯑꯩ ꯉꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕꯁꯦ ꯑꯩ ꯀꯩꯁꯨ ꯇꯧꯖꯔꯣꯏ ꯑꯃꯗꯁꯨ ꯅꯪꯁꯨ ꯑꯣꯏꯖꯔꯣꯏ ꯑꯃꯁꯨ ꯑꯣꯏꯖꯔꯣꯏꯕ ꯌꯥꯝ ꯁꯦꯡꯅ ꯁꯤꯡꯁꯤꯕꯨ ꯑꯩ ꯑꯣꯏꯖꯔꯣꯏꯕ ꯑꯗꯨꯅ ꯏꯃꯥ ꯕꯕꯥꯅ ꯄꯣꯛꯄꯤꯔꯝꯃꯤꯁꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯗ ꯊꯝꯖꯜꯂꯤ ꯌꯥꯝ ꯐꯖꯩ ꯇꯥꯏꯉꯣꯒꯤ ꯋꯥꯈꯜꯂꯣꯟꯁꯨꯀꯣ ꯑꯗꯨꯒ ꯃꯔꯛ ꯊꯠꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯛ ꯊꯠꯅ ꯉꯥꯡꯕꯁꯨ ꯋꯥꯔꯝꯃꯅꯤ ꯑꯗꯣ ꯁꯤꯗꯒꯤ ꯇꯥꯏꯉꯣꯅ ꯑꯄꯥꯝꯕ ꯑꯃ ꯈꯟꯕꯤꯔꯣꯏ easy
ꯑꯝꯇꯪ ꯁꯛꯄꯤꯔꯛꯑꯣꯅꯦ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯧꯕꯤꯌꯣ ꯁꯤꯗꯤ ꯆꯞ ꯃꯥꯟꯅꯅ ꯁꯥꯂ ꯇꯣꯛꯑꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯍꯩꯇꯕꯅꯤꯀꯣ 이제 ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯩꯇ꯭ꯔꯦ ꯍꯩꯇꯦꯗꯤ ꯃꯤꯁꯦ ꯍꯩꯔꯒ ꯄꯣꯛꯂꯛꯄ ꯅꯠꯇꯦ ꯀꯩꯗꯧꯔꯦ ꯑꯗꯨꯅ ꯏꯁꯩꯁꯦ ꯀꯥ ꯍꯦꯟꯅꯗꯤ ꯇꯧꯔꯛꯇꯕ ꯀꯩꯁꯤꯡ ꯁꯛꯇꯣꯏꯁꯤꯕꯣ 이세이제 아이디 까야데 했다버네고 이세이제 했다버네도 ngasi제 moina semanda magi tokala ma padu matanda api ejemas namgi sei ejemas namde tare adugo inana jum yengerani atang wasi ai sei sebab sangde hado sakpati ko wahai sumni wahai ani katang salage ko ai sei di phade ko wahai ani muktang phadi na ko ni na si sa na 아그디 이세지 다 살게 봐. 달라고 내가 좀 떠오르게 보고 그런데 그런데 아그는 좀 이세기를 안 내게 버리는 거 아그나 좀 닝원당아 악당기 아그기 미미크리오에 아마 어레 거서 만나 편에 서마도 이세지 다로 되는 락자 버리나. 아들은 해다 버리 이세지. 아까 답은 뭐 깨라. 아까 답은 그 그런 거 있어요. 아까도 살아야. 이세지 않아래. 당모도. 야, 이세 상상이 모르나. hay ta bana sem ta sem ba ai sai songang di songa hinga de ikai ni siya na rin doon ro ko wo ai sa maka ta na sa tanga okay tai ngong isai ai ngisai makok ta hangu ba da bu question naman ne hangu dre ba tai ngong si tin na mo ya marak ta kaya su boy de taru su ba kaw ri ra ba kaw de taru su ba ne ba ko kaw di yam jam ni kai ne mi da ren tang han he le ni ka ko ja ha ko to koอย่างนั้นอันไปเต็มมาชิ้นยำมาลงให้ตัวตกไปได้ในค่อยมาที่เช่นแบบกระถางดูแลทีเดียวมาขนาดนี้ขนาดนั้นค่อยมาที่มาซีเจียค่อยมันเดิมมายุ่งป่าเลยตารามาสวยกว่าอีกคำนะในป่าตะลินพิมารินพวกเอ๋ท่านนี่ปะโอ้ตัวพวกเอ๋ไม่มาค่อยมาเดี๋ยวหาจากความจริงนะพวกแต่ละโปรตีนท่านนี่ไม่มาปังโอ้ตัวไปยันแต่ใส่คุณนี่พวกโปรเจกต์ขนมตัวนี้ง่อย아저는 타이밍 뭐 생각지도 않고 렀다 되고 어디 또 리반 마야지 왜니 야 되니 봐 소 한다 그러더니 너가 population 메이테이 마싱데 묻도래 봐 만 한다 그래 너 한다 그래 오이 아저나 그렇게 하게 안 뽀뽀들 이러면 나중에 그냥 뽀 따라라 그는 뽀แต่ก็วาริซาบะเดนกตะบะสุงมดะบะคำไมตัวเนาะคังเดบะเซอะโดquestion 지주 한닝버디 얌 레이 한어도 아두가 타이고시 우르가 로이나 까우키버기 타입다 타우바 그게 아니고 아이고 간어기 타입다 그게 하다래 봐 나는 이거보다 기본 파위라 봐 기버기 나타바 숨 그게 하다래 누우빠지나 망 타도 그러버니나니 누우버다 로이 까우토기버도 question 한가다 보면한데 당고기 후지기 당고기 싱자메이 징아 마카드다 하다래고 자톡 자신 하다 윰 자톡 자신 또 오마담데 미나가 우라가 당고 세피 로지 가이나가디 하이럽더브라 아두디 좀 하베디 좀 안강 마사디 안 하이보고 아두가 한게 좀 강리 딩아 등아 또 톨라코디 톨레 우리 장니 우리 좀 더 가나 해도는 아두 이 한나가 예감더브라바 아카나 안강 마사디 좀 카피 좀 미노 했거든 아두나 안강 마사 안 무슨 타이다 축광비 안강 뭐 땅고 거래 그냥 송음에 다 좀 알레 그래 송음에 다 땅고 가도 강니 이제 따디 거래 로이나 마야우니 그이도 땅고 이제 나자 마나 든 마야나 좀 거럽네 마 그건 하자 좀 땅고 강 땅아 생겨 람 따디 좀 내 꼭 나오게 돼 아다나 앞에 좀 로이나 좀 이제 사람이 안강 마사 안 되네 그래 할라 마 되네 그래 고 안강 좀 삼ten 땀 때문에 그래 거럽 마야나 로이나 좀 이제 사람이 아버지 말이니 뭐나 좀 사포 दुकान पंदर तरमे खालो मजे दुकान ले खालो दे एक खानो तो साफ से ना तुम लगी जब मदम यावे बकवा तो से तो गया मोय गरा तुम लगे तो मजे तुम हारन से सही भाई का ना तुम तो ये भाई तुम थेंदा बकरी दे तुम साप पदा दे सानी मंगा तने को तुम लगी जब तो ना तो aduga taingo handakse taingo gi salon ama hang tokpedana hang dine mamang sida taingo se youtube sunataba hana kai to biramino ai salon 좀 따따따따랍니다 salon apa YouTube aja nah aja salon YouTube tawjiri mamangda tadi profession tadi kali thabak tawbiram ge adam ai salon je kan wa tawdinya da de kan wa tawdinya da ai ai test da la me ai test ne akwai gi kaya tare
ꯑꯗꯨꯅ ꯀꯨꯏꯔꯕ ꯋꯥꯅꯤꯀꯣ 2007 ꯍꯥꯏꯗꯅꯦꯕꯀꯣ ꯑꯗꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯔꯕꯅꯤ ꯑꯗ IPSꯒꯤ ꯕꯣꯔꯗꯤꯡꯒꯤ ꯑꯉꯥꯡ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯟ ꯊꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯒꯤ ꯕꯣꯔꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯊꯣꯛꯂꯛꯄꯗ ꯑꯆꯥꯄꯣꯠ ꯃꯌꯥꯝꯗꯣ ꯃꯣꯏꯒꯤ ꯕꯣꯔꯗꯤꯡ ꯑꯩꯈꯣꯏꯒꯤ ꯗꯦ ꯁ꯭ꯀꯨꯂꯔ ꯁ꯭ꯀꯨꯜ ꯕꯣꯔꯗꯤꯡ ꯁ꯭ꯀꯨꯜ ꯆꯠꯂꯨꯔꯒ ꯍꯜꯂꯛꯑꯀꯥꯟꯗ ꯑꯉꯥꯡ ꯃꯌꯥꯝꯒꯤ ꯔꯤꯄ꯭ꯂꯦꯁꯃꯦꯟꯒꯤ ꯇꯥꯏꯃꯤꯡ ꯑꯃ ꯂꯩꯀꯣ ꯁꯨꯝꯕ ꯃꯌꯥꯝꯗꯨꯒꯤ ꯑꯆꯥꯄꯣꯠꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯌꯣꯜꯂꯦ ꯂꯨꯄꯥ 3,000-4,000ꯒꯤ ꯑꯆꯥꯄꯣꯠꯁꯦ ꯄꯨꯡꯈꯥꯏꯒ ꯐꯥꯗꯦꯉꯣ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯗ ꯍꯩꯗꯣꯛꯑꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯌꯣꯜꯂꯦ ꯑꯗꯨꯃꯥꯏꯅ ꯐꯅ ꯄꯤꯔꯦ ꯍꯥꯏꯗꯤ ꯑꯋꯥꯕꯒꯗꯤ ꯊꯦꯡꯅꯈꯤꯕ꯭ꯔꯥ ꯑꯋꯥꯕ ꯂꯣꯏ ꯅꯨꯡꯉꯥꯏꯗ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯃꯌꯥꯝꯗꯣ ꯂꯣꯏ ꯎꯔꯝꯃꯤ ꯂꯣꯏ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯃꯌꯥꯝ ꯃꯤ 300-400ꯒ ꯂꯩꯔꯕꯅꯤꯅꯅꯦ ꯅꯨꯡꯉꯥꯏꯖꯩꯕ ꯂꯣꯏꯅ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯇꯥꯏꯒꯣꯁꯦ ꯆꯍꯤ ꯀꯌꯥꯃꯨꯛꯀꯗꯤ ꯁꯨꯔꯒꯦ ꯆꯍꯤꯔꯣ ꯀꯩꯅꯣ ꯆꯍꯤ ꯋꯥꯡꯅꯔ ꯆꯍꯤꯗꯤ ꯃꯤ ꯅꯝꯕꯔ ꯄꯣꯔꯝꯃꯤ ꯑꯁꯦꯡꯕ ꯍꯥꯏꯔꯔꯣꯏꯗꯕ꯭ꯔꯥꯕ ꯍꯥ ꯍꯥꯏꯅꯤꯡꯗꯕ꯭ꯔꯥ ꯀꯩꯗꯧꯗꯣꯏꯅꯣ 40 ꯍꯦꯜꯂꯕꯅꯤ ꯀꯩꯗꯧꯗꯣꯏꯅꯣ 65 ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯍꯣꯏ ꯇꯥꯏꯒꯣ ꯋꯥꯔꯤꯁꯦ ꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯕꯀꯣ ꯇꯥꯏꯒꯣꯒꯤ ꯍꯧꯖꯤꯛꯀꯤ ꯀꯂꯔꯁꯦ ꯔꯦꯠ ꯗ꯭ꯔꯦꯁꯅꯦ ꯍꯥꯏꯗ꯭ꯔꯥ ꯔꯦꯠꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯄꯨꯔا ꯕ꯭ꯂꯦꯛ ꯁꯨꯠ ꯇꯧꯔꯒ ꯂꯥꯛꯑꯦꯕ ꯑꯗꯨꯅꯦ ꯁꯤꯒꯤ ꯋꯥꯍꯪꯁꯦ ꯉꯁꯥꯏ ꯅꯪꯅ ꯍꯪꯉꯛꯀꯅꯤ ꯈꯜꯂꯦ ꯉꯁꯥꯏ ꯍꯣꯏ ꯍꯣꯏ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯃꯇꯝꯗ ꯑꯗꯨꯝ ꯔꯦꯠꯁꯦ ꯁꯨꯝꯅ ꯑꯗꯨꯝ ꯑꯇꯩ ꯃꯌꯥꯝꯁꯦ ꯄꯥꯝꯃꯦꯀꯣ ꯔꯦꯠ ꯄꯥꯝꯃꯦ ꯔꯦꯠꯁꯦ ꯁꯨꯝ ꯁꯦꯠꯂꯒ ꯇꯥꯔꯒ ꯇꯥꯏꯒꯣꯗꯤ ꯔꯦꯠꯁꯤꯗꯤ ꯃꯥꯒꯤ ꯐꯤꯔꯣꯜꯁꯦ ꯆꯞ ꯃꯥꯟꯅꯅ ꯀꯥꯟꯗ ꯃꯥꯒꯤ ꯐꯤꯔꯣꯜꯁꯦ ꯍꯥꯏꯗꯤ ꯁꯨꯡꯅꯩ ꯂꯩꯇ꯭ꯔꯕ ꯍꯥꯏꯗꯤ ꯍꯥꯏꯔꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯖꯈꯤꯕ ꯀꯂꯔꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯩ ꯉꯁꯤꯗꯤ ꯑꯗꯨꯝ ꯕ꯭ꯂꯦꯛꯇ ꯑꯗꯨꯝ ꯁꯦꯠꯂꯒꯦꯅ ꯁꯦꯠꯂꯛꯀꯅꯦꯕꯀꯣ ꯑꯗꯨ ꯁꯤꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯝ ꯈꯜꯂꯦ ꯅꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯋꯥꯍꯪꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯈꯜꯂꯦ ꯑꯗꯨꯝ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯇꯥꯏꯒꯣꯁꯦꯀꯣ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯑꯦꯅꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯇꯥꯔꯦ ꯇꯥꯏꯒꯣ ꯑꯩ ꯅꯨꯡꯁꯤꯌꯦ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯕꯥꯅꯤ ꯂꯨꯍꯣꯡꯉꯁꯦꯒ ꯍꯥꯏꯔꯛꯑꯗꯤ ꯇꯥꯏꯒꯣ ꯀꯩ ꯈꯨꯝꯕꯤꯅꯤ ꯏꯕꯦꯝꯃ ꯑꯗꯨꯝ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯁꯦ ꯑꯗꯨꯝ ꯍꯥꯏ ꯌꯨꯝ ꯄꯥꯟꯕꯩ ꯗꯤꯁꯤꯖꯟꯁꯦ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦꯕ ꯇꯥꯏꯒꯣꯅ ꯀꯩꯅꯣ ꯉꯁꯥꯏꯒꯤ ꯐꯗꯦ ꯁꯟ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯀꯩꯅꯣ ꯅꯪ ꯀꯩꯅꯣ ꯃꯤ ꯊꯣꯛꯄ ꯑꯣꯀꯦ ꯌꯨꯝ ꯄꯥꯟꯕꯒꯤ ꯂꯝꯁꯤꯗ ꯈꯣꯡꯗꯥꯖꯔꯔꯣꯏ ꯍꯥꯏꯕꯅꯦꯕ ꯇꯥꯏꯒꯣꯁꯦꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯩꯕꯥꯛꯀꯤꯗ ꯐꯣꯝ ꯍꯥꯡꯗꯣꯛꯑꯒꯦ ꯑꯉꯥꯡ ꯃꯌꯥꯝ ꯌꯣꯛꯑꯀꯥꯟꯗ ꯑꯗꯨꯅ ꯐꯔꯦ ꯑꯗꯣ ꯂꯩꯕꯤꯅꯕ ꯑꯉꯥꯡ ꯊꯣꯛꯂꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯊꯣꯛꯂꯛꯀꯅꯤ ꯑꯉꯥꯡꯗꯣ ꯑꯩꯈꯣꯏꯅ ꯍꯥꯠꯇꯣꯛꯑꯒꯦ ꯀꯩꯅꯣ ꯇꯧꯔꯒꯦꯅ ꯇꯧꯗꯧ ꯅꯠꯇꯦ ꯁꯦꯟꯕꯤꯁꯦ ꯁꯥꯕꯤꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯃꯇꯝꯁꯤꯕꯨ ꯍꯣꯝ ꯂꯩꯅꯔꯤꯕ꯭ꯔꯥ ꯑꯉꯥꯡ ꯍꯣꯝꯗ ꯂꯩꯕꯗꯣ ꯂꯩ ꯃꯌꯥꯝ ꯂꯩꯈꯤꯕ ꯑꯗꯒꯤ ꯑꯗꯨꯝ ꯆꯟꯗ꯭ꯔꯦꯟ ꯍꯣꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯒꯤ ꯑꯣꯔꯐꯥꯟ ꯑꯗꯨ ꯃꯌꯥꯝꯗꯤ ꯂꯩꯀꯣ ꯑꯗꯒꯤ ꯑꯣꯜ ꯑꯦꯖꯗꯅ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯂꯩꯕ ꯋꯥꯅꯤꯗꯅ ꯂꯩ ꯃꯌꯥꯝ ꯂꯩ ꯑꯩꯗꯤ ꯈꯟꯕ ꯈꯜꯂꯕꯅꯤ ꯑꯗ ꯍꯣꯝꯗꯒꯤ ꯑꯉꯥꯡ ꯑꯃ ꯇꯧꯔ ꯆꯦ ꯆꯥꯡ ꯇꯧꯔꯒ ꯌꯣꯛꯑꯗꯤꯔꯒ ꯀꯥꯏꯅ ꯈꯜꯂꯤ ꯐꯖꯅ ꯁꯤꯅꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯔ ꯈꯜꯂꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒ ꯇꯥꯏꯒꯣꯗ ꯍꯪꯖꯅꯤꯡꯕꯁꯦ ꯁꯤꯅ ꯏꯃꯥꯖꯤꯅꯦꯁꯟ ꯀꯣꯏꯁꯟꯅꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯈꯨꯗꯛꯇ ꯁꯗꯟꯂꯤ ꯍꯥꯏꯇꯥꯔꯦ ꯂꯥꯏ ꯇꯥꯏꯒꯣꯁꯦ ꯀꯩ ꯂꯥꯏꯅꯤꯡꯕꯤꯒꯦ ꯍꯧꯖꯤꯛꯁꯦ ꯀꯩ ꯂꯥꯏꯅꯤꯡꯒꯦꯕ ꯇꯥꯏꯒꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯥꯏꯗ꯭ꯔꯥ ꯍꯥꯏꯗꯣ ꯌꯨꯝꯒꯤ ꯂꯥꯏꯗ꯭ꯔꯥ ꯍꯥꯏꯁꯦ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯂꯥ ꯇꯝꯃꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯃꯨꯡ ꯑꯗꯨꯝ ꯈꯟ ꯇꯥꯝꯃꯤ ꯀꯩꯅꯣ ꯏꯃꯣꯏꯅꯨꯁꯦ ꯑꯗꯣ ꯏꯃꯣꯏꯅꯨꯁꯦ ꯍꯧꯖꯤꯛ ꯁꯗꯟꯂꯤ ꯃꯥꯡꯁꯤꯗ ꯊꯣꯛꯂꯛꯑꯦꯅ ꯈꯜꯂꯁꯦꯕꯀꯣ ꯇꯥꯏꯒꯣꯒꯤ ꯃꯥꯡꯁꯤꯗ ꯑꯗꯨꯗ ꯇꯥꯏꯒꯣꯁꯤꯅ ꯏꯃꯣꯏꯅꯨꯁꯦ ꯌꯥꯝ ꯅꯤꯡꯖꯕꯅꯤ나 ꯍꯥꯏꯇꯥꯔꯦ ꯕꯣꯔ ꯑꯃꯇꯪ ꯄꯤꯔꯒꯦ ꯕꯣꯔꯁꯦ ꯇꯥꯏꯒꯣꯅ ꯅꯤꯒꯗꯕ ꯕꯣꯔꯁꯦ ꯑꯃꯈꯛꯇꯪ ꯑꯣꯏꯗꯣꯏꯕ ꯀꯩ ꯕꯣꯔ ꯅꯤꯅꯤ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯁꯗꯟꯂꯤ ꯏꯃꯣꯏꯅꯨꯁꯦ ꯊꯣꯛꯂꯛꯑꯒꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄꯋꯥꯔ ꯍꯥꯏꯇꯥꯔꯦ ꯏꯃꯣꯏꯅꯨꯅ ꯄꯤꯗꯣꯏꯁꯦ ꯇꯥꯏꯒꯣꯗ ꯄꯋꯥꯔꯅꯦꯕꯀꯣ ꯀꯩꯒꯨꯝꯕꯅꯦ ꯑꯩꯒꯤ ꯃꯥꯡꯒꯤꯗꯅꯦ ꯏꯃꯥ ꯏꯃꯣꯏꯅꯨꯁꯦ ꯊꯣꯛꯂꯛꯑꯦꯅ ꯈꯜꯂꯖꯔꯦ ꯏꯃꯣꯏꯅꯨꯁꯦ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯩꯅ ꯆꯨꯝꯅꯒꯤ ꯕꯣꯔ ꯑꯃꯈꯛꯇꯪ ꯅꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯅꯤꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯅꯤꯅꯦꯕ ꯏꯃꯥ ꯃꯇꯝꯗꯅ ꯑꯩꯈꯣꯏꯒꯤ ꯅꯆꯥꯅ ꯉꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤꯗꯣ ꯏꯃꯥꯅ ꯊꯧꯅꯥ ꯍꯥꯞꯄꯤꯔꯝꯃꯨꯀꯣ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯤ ꯑꯩ ꯅꯤꯅꯕꯗꯨꯅ ꯁꯤꯒꯤ ꯕꯣꯔꯗꯤ ꯏꯃꯥꯅ ꯄꯦꯠꯀꯥꯟꯗ ꯄꯤꯕꯤꯔꯝꯃꯨꯀꯣꯅ ꯑꯩ ꯍꯥꯏꯒꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯌꯥꯝ ꯄꯥꯝꯃꯦ ꯃꯤꯗꯤ ꯂꯩꯗꯅ ꯈꯨꯗꯣꯞ ꯅꯤꯅꯤ ꯊꯣꯛꯑꯣꯗ ꯍꯥꯏꯕ ꯈꯨꯗꯣꯞ ꯂꯩꯗꯅ ꯄꯩꯁꯥ ꯃꯌꯥꯝ ꯅꯤꯅꯤ ꯀꯥꯏꯗ ꯅꯤꯗꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯥꯏꯁꯤꯗꯤ ꯌꯥꯔꯦ ꯁꯤꯗꯗꯤ ꯀꯩꯅꯣꯗ ꯏꯃꯥ ꯏꯃꯣꯏꯅꯨꯁꯤꯗ ꯑꯩꯈꯣꯏꯗꯤ ꯌꯦꯡꯉꯣ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯦꯕꯥ ꯇꯧꯖꯕ ꯍꯥꯏꯕꯗꯤ ꯃꯤꯌꯥꯝꯒꯤꯗꯤꯅꯤꯀꯣ ꯃꯤꯌꯥꯝꯒꯤ ꯀꯠꯊꯣꯛꯄꯗꯨꯗ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯋꯥꯠꯇꯅꯕ ꯄꯥꯡꯒꯜ ꯊꯧꯅꯥꯗ ꯄꯤꯕꯤꯗꯅ ꯏꯃꯥꯅ ꯋꯥꯠꯇꯅꯕꯗꯣ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩꯕ ꯃꯥꯟꯅꯗ꯭ꯔꯥ ꯑꯗꯨꯅ ꯏꯃꯥꯅ ꯕꯣꯔ ꯄꯤꯕꯤꯔꯝꯕꯗꯨꯅ ꯑꯩꯅ ꯃꯤꯌꯥꯝꯒꯤꯗ ꯑꯃꯨꯛ ꯁꯦꯕꯥ ꯃꯌꯥꯝ ꯑꯃ ꯇꯧꯕꯗ ꯐꯩꯗꯅ ꯑꯗꯨꯝ ꯋꯥꯈꯜꯗ ꯑꯗꯨꯗ ꯅꯤꯅꯦꯕ ꯑꯗꯨꯗ ꯑꯣꯏꯅ ꯅꯤꯗꯣꯏꯅꯦꯕ ꯌꯥꯝ ꯐꯖꯩ ꯇꯥꯏꯒꯣꯒꯤꯁꯨꯀꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯨ ꯅꯠꯇꯕ
ꯑꯩꯅ ꯇꯥꯏꯉꯣꯟꯗ ꯈꯜꯂꯨꯔꯤꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯦ ꯑꯥ ꯅꯠꯇ꯭ꯔꯥ ꯑꯥ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯈꯪꯅꯤꯡꯉꯤ ꯀꯥꯏꯅ ꯍꯥꯏꯔꯛꯇꯧ ꯃꯥꯟꯕꯗꯣ ꯑꯥ ꯑꯗꯨꯒ ꯑꯣꯟꯅ ꯇꯩꯅꯅ ꯍꯥꯏꯔꯛꯑꯦ ꯑꯥ ꯑꯗꯨꯒꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯇꯥꯏꯉꯣꯟꯁꯤꯗ ꯂꯥꯛꯏꯁꯦ ꯑꯥ ꯁꯤꯗ ꯉꯁꯤꯒꯤ ꯏꯟꯇꯔꯚꯤꯌꯨꯁꯤꯗ ꯇꯥꯏꯉꯣꯟꯁꯦ ꯀꯩ ꯐꯥꯎꯕꯤꯒꯦ ꯁꯤꯗꯩꯗ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯑꯀꯥꯟꯗ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯇꯧꯔꯀꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯑꯊꯣꯏꯕ ꯂꯟ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯁꯤꯗꯩꯗꯀꯣ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯑꯩꯈꯣꯏ ꯏꯄꯤꯁꯣꯠ ꯁꯤꯗꯩꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯆꯤꯟ ꯏꯅꯥꯎꯒ ꯑꯩꯒ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯉꯥꯛꯇꯪ ꯑꯣꯏꯁꯨ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯃꯤꯀꯨꯞ ꯑꯝꯇꯪ ꯑꯣꯏꯁꯨ ꯇꯦꯜꯂꯕ ꯃꯤꯀꯨꯞ ꯑꯝꯇꯪ ꯀꯥꯏꯊꯣꯛꯑꯀꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯅꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯗꯒꯤ ꯍꯦꯟꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯊꯣꯏꯕ ꯂꯝꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣꯏꯕꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯄꯤꯖꯅꯤꯡꯉꯤ ꯇꯥꯏꯉꯣꯟꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯑꯐꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯌꯥꯝꯅ ꯁꯛ ꯈꯪꯅꯕ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯥꯏꯖꯔꯤ ꯇꯥꯏꯉꯣꯟꯗꯀꯣ ꯑꯗꯨ ꯂꯩꯀꯥꯏꯗ ꯇꯥꯏꯉꯣꯟꯁꯦ ꯅꯨꯡꯁꯤꯕ ꯃꯤꯒ ꯅꯨꯡꯁꯤꯗꯕ ꯃꯤꯒꯁꯦ ꯑꯗꯨꯗꯤ ꯏꯔꯩ ꯂꯩꯇꯕꯅꯤ ꯂꯩꯇꯦ ꯃꯔꯝꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯇꯨꯡꯒꯤ ꯋꯥꯗꯤ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎꯗ ꯃꯤꯒꯤ ꯐꯠꯇꯅꯕ ꯑꯗꯩ ꯃꯤꯒꯤ ꯃꯥꯡꯅꯕ ꯑꯗꯒꯤ ꯂꯩꯀꯥꯏꯗꯨꯗ ꯇꯥꯀꯨ ꯇꯔꯥꯡ ꯇꯧꯔꯨꯕ ꯃꯤ ꯑꯃ ꯑꯣꯏꯗꯕꯅꯤꯅꯀꯣ ꯍꯦꯛ ꯊꯦꯡꯅꯕ ꯃꯇꯝꯗ ꯁꯣꯔꯣꯛꯇꯒꯤ ꯑꯩꯒꯤ ꯒꯦꯠꯇꯒꯤ ꯍꯦꯛ ꯋꯥꯡꯃ ꯂꯥꯟꯈꯤꯕ ꯇꯥꯔꯒꯗꯤꯅꯦ ꯑꯩꯗꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯌꯥꯝꯗꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯃꯁꯨ loi ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯣꯟꯅꯔꯝꯃꯦꯕ ꯂꯝꯕꯤ ꯊꯦꯡꯅꯕ ꯍꯦ ꯍꯥ ꯍꯨ ꯍꯥ ꯑꯗꯨ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏꯗꯤ ꯄꯥꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯇꯧꯔꯝꯕꯅꯤꯅ ꯀꯩꯁꯨꯕꯨꯗ ꯂꯩꯀꯥꯏꯗ ꯑꯣꯏꯒꯦꯔꯥ ꯑꯅꯝꯕꯅ ꯀꯩꯁꯨ ꯃꯤꯁꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯗꯦ ꯌꯥꯝ ꯀꯟꯅꯁꯨ ꯇꯧꯗꯦ ꯍꯥꯏꯕ ꯌꯥꯎꯗꯦꯕꯀꯣ ꯑꯗꯣ ꯐꯦꯁꯕꯨꯛꯇ ꯃꯁꯛ ꯈꯪꯗꯕ ꯈꯔ ꯑꯗꯨꯝ ꯕꯦꯛ ꯀꯃꯦꯟꯗ ꯁꯨꯝ ꯍꯥꯏꯖꯕꯗꯨꯗꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯗꯤ ꯃꯋꯥ ꯂꯧꯗꯦꯕ ꯃꯔꯝꯗꯤ ꯐꯦꯁꯕꯨꯛꯇ ꯍꯥꯏꯖꯕꯅꯤ ꯑꯩꯅ ꯃꯣꯏꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯕꯤꯌꯣꯅ ꯑꯩꯅ ꯃꯣꯏꯗ ꯃꯦꯁꯦꯖ ꯊꯥꯈꯤꯕꯁꯨ ꯌꯥꯎꯗꯦ ꯑꯗꯩ ꯇꯣꯉꯥꯟꯅ ꯀꯩꯅꯣ ꯇꯧꯕꯁꯨ ꯌꯥꯎꯗꯦ ꯑꯗꯨꯃꯥꯏꯅ ꯂꯩꯇꯕꯅꯤ ꯃꯣꯏꯅ ꯐꯦꯁꯕꯨꯛꯇ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯀꯥꯟꯗ ꯑꯗ ꯚꯤꯗꯤꯑꯣ ꯌꯦꯡꯉꯀꯥꯟꯗ ꯑꯗꯨ ꯇꯧꯋꯦ ꯈꯣꯠꯂꯦ ꯑꯗꯨ ꯇꯧꯋꯦ ꯀꯥꯏꯅ ꯁꯨꯝ ꯇꯧꯔꯛꯄ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯌꯦꯡꯅꯤꯡꯗꯦ ꯀꯥꯏꯅ ꯑꯗꯨꯝ ꯇꯧꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯝ ꯃꯣꯏꯅ ꯐꯦꯁꯕꯨꯛꯇꯨꯗ ꯃꯌꯥꯝꯗ ꯀꯃꯦꯟ ꯄꯤꯔꯛꯑꯅꯤ ꯀꯃꯦꯟ ꯄꯤꯕꯗ ꯑꯩꯁꯨ ꯃꯌꯥꯝꯗꯨ ꯎꯖꯅꯨꯅ ꯑꯗꯨꯝ ꯍꯥꯏ ꯅꯪꯅ ꯉꯁꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯦꯡꯅꯤꯡꯗꯦꯅ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯄꯤꯕꯤꯕꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯥꯒꯠꯆꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯌꯦꯡꯕꯤꯔꯀꯥꯟꯗ ꯀꯃꯦꯟ ꯄꯤꯕꯤꯔꯛꯎ ꯉꯥꯏꯕꯤꯔꯝꯃꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯦ ꯂꯣꯟ ꯑꯗ ꯃꯥꯗꯤ ꯃꯁꯥꯗꯤ ꯆꯥꯝꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯑꯊꯤꯕ ꯋꯥꯍꯩꯗꯤ ꯍꯥꯏꯗꯦꯕꯀꯣ ꯑꯗꯨꯒ ꯑꯐꯕ ꯋꯥꯍꯩꯗꯗꯤꯅꯦ ꯐꯖꯕ ꯋꯥꯍꯩꯅ ꯃꯥꯡ ꯊꯥꯔꯒ ꯃꯤꯁꯦ ꯏꯀꯥꯏꯍꯟꯗꯕ ꯌꯥꯗꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯍꯧꯖꯤꯛꯀꯤ ꯏꯟꯈꯠꯂꯛꯂꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯍꯥꯁꯤꯡꯁꯤꯗ ꯌꯨꯇ꯭ꯌꯨꯕ ꯇꯧꯅꯤꯡꯕ ꯇꯧꯒꯦꯗꯤ ꯈꯟꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯟꯇꯦꯟ ꯀ꯭ꯔꯤꯌꯦꯇꯔ ꯁꯦꯝꯕ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯤꯡꯁꯤꯗꯗꯤ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯕꯤꯅꯤ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯃꯌꯥꯝꯅ ꯑꯗꯨꯝ ꯃꯁꯥꯒꯤ ꯑꯗꯨꯝ ꯃꯥꯒꯤ ꯉꯝꯅꯕ ꯍꯤꯡꯅꯕ ꯍꯣꯠꯅꯔꯛꯄꯅꯤꯀꯣ ꯑꯗꯩ ꯌꯨꯇ꯭ꯌꯨꯕꯁꯨ ꯑꯅꯝꯕꯅ ꯍꯧꯖꯤꯛꯇꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯂꯣꯏꯅ ꯄꯥꯏꯅꯔꯛꯄ ꯐꯦꯁꯕꯨꯛꯇ ꯑꯗꯨꯝ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯗꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤ ꯂꯣꯏ ꯀꯝꯄꯜꯁꯔꯤ ꯄꯥꯏꯅꯔꯕꯅꯤ ꯉꯥꯛꯇꯪꯗ ꯑꯗꯨꯝ ꯃꯥꯒꯤ ꯀꯟꯇꯦꯟ ꯍꯥꯏꯕꯕꯨ ꯃꯁꯥꯅ ꯑꯗꯨꯝ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯥꯕꯒꯤ ꯑꯣꯏꯒꯦꯔꯥ ꯀꯩꯅꯣꯝ ꯇꯧꯕꯒꯤ ꯑꯣꯏꯒꯦꯔꯥ ꯀꯣ ꯏꯁꯥꯅꯕꯨ ꯐꯖꯅꯕꯨ ꯁꯦꯝꯃꯗꯤꯅꯦ ꯀꯟꯇꯦꯟ ꯍꯥꯏꯕ ꯂꯩꯇꯦ ꯂꯣꯏꯅ ꯑꯗꯨꯝ ꯃꯤꯅꯕꯨ ꯄꯥꯝꯃꯗꯤ ꯑꯗꯨꯝ ꯀꯟꯇꯦꯟ ꯉꯥꯛꯇꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯏꯕꯥꯅꯤ ꯁꯃꯥꯏꯅ ꯇꯧꯅ ꯁꯤꯁꯨ ꯀꯟꯇꯦꯟ ꯑꯃꯅꯦꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅ ꯁꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯐꯖꯅ ꯊꯥꯒꯠꯄꯤꯕ ꯁꯤꯗ ꯑꯩ ꯍꯥꯏꯖꯒꯦ ꯃꯔꯝꯗꯤ ꯑꯩꯗꯤ ꯉꯁꯤꯗꯤ ꯀꯟꯇꯦꯟꯁꯦ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯒꯦꯅ ꯈꯜꯂꯒ ꯎꯡꯕꯩ ꯃꯇꯝ ꯅꯠꯇꯦꯕ ꯎꯡꯉꯤꯗꯨꯁꯨ ꯀꯟꯇꯦꯟꯅꯦꯕ ꯑꯗꯨꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯧ ꯃꯍꯨꯠꯇꯅꯦ ꯑꯩ ꯈꯨꯖꯤꯟ ꯐꯦꯡꯖꯔꯤ ꯃꯌꯥꯝ ꯑꯩ ꯈꯨꯖꯤꯟꯁꯦ ꯐꯦꯡꯖꯔꯤ ꯇꯣ ꯑꯗꯒꯤ ꯑꯩ ꯁꯝꯖꯦꯠ ꯍꯥꯠꯆꯔꯤ ꯑꯩ ꯁꯝꯖꯦꯠ ꯁꯝ ꯐꯖꯕꯅꯦ ꯑꯗꯨ ꯇꯧꯕ ꯑꯗꯨꯗꯤ ꯀꯟꯇꯦꯟ ꯅꯠꯇ꯭ꯔꯣ ꯑꯗꯨꯝ ꯇꯧ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯗꯨꯕꯨ ꯀꯟꯇꯦꯟ ꯂꯩꯇꯦꯅ ꯋꯥꯔꯨꯒꯗ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯄꯣꯠꯅꯝꯅꯅꯤ ꯄꯣꯡꯊꯣꯛ ꯇꯧꯊꯣꯛꯑꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯇꯥꯏꯉꯣꯟꯁꯦ ꯍꯦꯛ ꯎꯕꯗ ꯇꯥꯏꯉꯣꯟꯒꯤ ꯍꯦꯌꯔ ꯁ꯭ꯇꯥꯏꯜꯁꯦ ꯍꯥꯏꯗꯤ ꯇꯥꯏꯉꯣꯟꯗ ꯃꯇꯧ ꯇꯝꯕ ꯍꯥꯏꯇꯥꯔꯦ ꯀꯣꯔꯤꯌꯥꯔꯣꯝꯒꯤ ꯁ꯭ꯇꯥꯏꯜꯁꯨ ꯃꯥꯜꯂꯦꯕꯀꯣ ꯍꯦꯛ ꯎꯕꯗ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯃꯈꯜ ꯑꯍꯨꯝ ꯁꯨꯏ ꯂꯥꯛꯅ ꯀꯅꯥꯒꯤ ꯃꯇꯧꯅꯣ ꯇꯥꯏꯉꯣꯟꯗ ꯇꯧꯕꯤꯔꯤꯁꯦ ꯀꯅꯥ ꯃꯥꯜꯂꯤ ꯌꯦꯡꯉꯨ ꯍꯥꯏꯔꯛꯀꯦ ꯀꯅꯥꯒꯤ ꯃꯇꯧꯅꯣ ꯌꯦꯡꯉꯨ ꯁꯦꯀꯦꯟ ꯑꯃ ꯃꯇꯝ ꯄꯤꯕꯤꯌꯨ ꯃꯤꯅꯤꯠ ꯁꯦꯀꯦꯟ 5 ꯃꯇꯝ ꯄꯤꯕꯤꯌꯨ ꯈꯪꯗꯦ ꯂꯦꯃꯤꯟ ꯍꯨꯒꯤ ꯃꯇꯧꯔꯣ ꯇꯦꯔꯦꯅꯥ ꯁꯝꯅ ꯁꯨꯃꯥꯏꯅ ꯐꯗꯗ꯭ꯔꯥ ꯑꯗꯒꯤ ꯑꯗꯨꯅꯤ ꯑꯩꯅ ꯑꯍꯨꯝ ꯊꯣꯛꯑꯦ ꯍꯥꯏꯗꯤ ꯁꯤꯅꯦꯕꯀꯣ ꯑꯩꯒꯤ ꯁꯝꯁꯦ ꯁꯤꯁꯤ ꯇꯨꯡꯕꯨꯗꯤ ꯎꯠꯂꯔꯣꯏꯁꯦ ꯇꯨꯡꯕꯨꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯕꯣꯇꯜꯗꯨ ꯁꯦꯝꯕ ꯌꯥꯏꯕꯀꯣ ꯑꯩꯅ ꯍꯥꯏꯕ
mang di yeng ye tere na tung di yeng ye kus hotai nakan di yeng ye Korea hai bane ba khangba ada kamai to geda semana te na mule ko semana semu do ya ko semana na ta semana semu do ya dra sina mo ada Korea semana ta na Korea style semana ta na dra ta na de tung yong semana otho de kus hotai gi ka den di pokta peta bane ba na to na ina maklum te ye kus hotai ne tere na ne Korea na ye sin adun thai mun di yong kana man yong ai di ba su lo ina ba tere nam gi sama kan ma le do samjidani ko ai di sama kan ma le ha jabana te samjida ha ban adun samje hairstyle je aduga loishalakpasida ko matamsina haidi kanabu su gai mane adum ji tele aduduna haitare last oina time matang khanbiro mo aduga last ai na matang mayam da dedicate tawraga loisandage na wo pai den nupi su yaw bane nupa su ki si yaw on pa yo bra wa khai ye tan ni mon ta la jon bane ka sao sa ma de pa de na bo tai ga sen pa ga ta phangi ko mai te sa no nupi na didam ki bane su yaw bane nang ji bra oi kana ta yam ta yeng ge ko sam yeng ge ko surma tal lang thokra wa surma da ate adum ha bi de se da ahama pa bi pa ta ba ne bo ko ade second pa bi se yo na kana to ge ye ja ba na te ba aduna ni da na wai gi se da magi wahai magi ne mana na wai har ga ne na wai sai je lo ne nunga ko artist ko de mo lo ne nunga adu go na wai gi sai da ne ana ya na pan da ba ya na khoda ba sai har ga de ko mana hai sai ma ngasi unari ba kai se ne sai ma lai ba ne ba ko adu gi sai de ne ko asi ta ro ga ne asi de ma wakhan je asomda akai hai ta ha ji lai ba kai gi lai ba kai se kano da kai gi yam dam yo kai gi la nam ji lai da na ko aduna kai gi lekem da lai ba kai gi lai ba kai sing na kai ama du lai ba adu ma summa mai am ji da khala kan ne ba de hang bra mai mai am ji he ta ka do tau e mai gi sai je ma na pi de ba tim je kui de be sai ni ko do ta ja ma gi pi de ba tim je yam pa ja ba ta de se yam pa ja ma wa na ba gi ado saktra mo su dialogue se matik am tang hadi isai du gi mayek to tapi ta habi mo adai wala sak patal laga se hata oi kita ta lo chau ra ge ko ngasi unari ba phase akwai di hayeng na mukari oi ni nang hai ba ngam ta amta hayu ne kai no ji tau ga da ba khoi na yam da manipur se am tan di kalau na ba khoi me am pana siba khati di ba yam nu si to ga da ta lo me am tengo de emotion so era kada wo mali tal dun na ai ni tal pi ta ka yam tal de ta thon su kai de kai no kan ta sum lai ba se bi ku am tang su hai ta re ko asing ba ka pa bo tai mo kapti ai se sumai tau ba ne ai se last ai ye na hai ta ba do ko se ri kem da su mi me awan nai da na wana ba ni na priti yum nam gi ai su ri kem da lai ba mi me am si da ko de ke ta ro ga sai ma te kam tang ngam ge ba sao aduga matam se tension la ba ni na hai ta re ko lesson na ba taw ra si aduga ai ma te kam tang sa ra ke ko ai sa macha kai na mai sana chak thi la ba thamu macha chama gi thauna ha ni khomlang ma gi laman ni ina sing le do I magilaman na thawai oina thari do kuman ma lan bunda fimu masen lan thing ba ma fi thong da mai ran bi mai nu thira tong sin dai sorry sorry ki ba line ki ba yaw ba su hai ta re ko ata ba tai ko hoi mayam sing da hai ta re ko ngang pi kan di adu ko
ꯈꯤꯇꯪ ꯋꯥꯍꯩꯁꯦ ꯃꯤꯁꯇꯦꯛ ꯂꯩꯕ ꯃꯤꯁꯨ ꯌꯥꯎꯋꯤꯗꯅ ꯂꯩꯔꯝꯒꯅꯤꯗꯁꯨ ꯈꯜꯂꯦ ꯏꯁꯩ ꯃꯌꯦꯛꯁꯦ ꯇꯁꯦꯡꯅ ꯐꯥꯗꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯅꯣꯏꯁꯨ ꯑꯩꯈꯣꯏꯁꯨ ꯐꯥꯕ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯉꯥꯛꯇꯪꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯝꯗ ꯑꯩꯈꯣꯏꯁꯨ ꯉꯥꯛꯇꯪ ꯁꯨꯔꯕꯨ ꯆꯥꯟꯅꯔꯗꯤ ꯃꯌꯦꯛꯇꯤ ꯊꯣꯛꯂꯛ ꯍꯥꯞꯆꯤꯟꯕ ꯌꯥꯏꯑꯕ ꯍꯣꯏ ꯍꯣꯏ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯔꯤꯂꯤꯞ ꯀꯦꯝꯗꯁꯨꯀꯣ ꯃꯌꯥꯝ ꯑꯃ ꯋꯥꯔꯒ ꯂꯩꯅꯔꯤꯕ ꯃꯌꯥꯝꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯃꯣꯏꯗꯁꯨ ꯈꯤꯇꯪ ꯗꯦꯗꯤꯀꯦꯠ ꯇꯧꯔꯒꯁꯨ ꯆꯠꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯇꯥꯏꯉꯣ ꯃꯇꯝꯁꯤꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯊꯣꯏꯕ ꯂꯟ episode 2 matang mayam akhoi athoi balan episode 2 mayam na support tabiyo adagi mayam na ju share tabiyo hene hene ju chakhatpa adagi hene hene mai papa ju ojala janu adagi mathang mathang sidagian mathang mathang nungai nungai episode kaya ama akhoi photokon ngamagi bo ju pidaramage aduga ibane je isini naw na habedi compulsory harani ko ino dum yam 하이벤 만나자마도 아도는 말하자마도 아이나주 아이제 낭 말이 예 나나주 그런데 아이제 낭 말이 좀 없네 오케이 오케이 얌 농알 마야무 프나마 프롬자리 그럼 이제